Chinau khudingpu thagat pa phongdok sari ngasisu akoi angan phau haija tare angan phau akoi lokpagi mami dunu ju uhanjari baje akoi phawot tramaga kun muki sang simaina lokchabani aduga jumda khara ma pukhat khre aduga hujujik nau na hai tare se sum kangjalakpagi tanja aduni oiri poche do akoi iramda manipur je adum chahi amani jidi adumak wara kanda dilai adubu simaina akoigi phau nung kai ka jing lokpagi mami umkhak sum ujabajida sum nungai jadana video content je semjabani aduga ariba akoigi makhal ani khak mafam jida ju uchanabgi tanja do ai lokjage chinau jing aduga tasengna sigi kanoje phauje angan phau na hairiba makhal dune haibadi sahi amada anirak chanabagi anirak pothok puthoknabagi chanabije ipaipu haktak tagi ju tawrakanda la ngasi ju adumak lam kharadadi mangiba oitaraga ju lam khara jingdadi adumak nauna una khalakpagi mami di udabduna te ui adubu ngasi simaina haitare sigi phauje ma loknabagidamakta honajarakpada haitare akoigi lamdam jidadi ithelikhong ju kitang phattabana maram oirkanda haidi ising hek chawkhalakpa adu ising chawra kanduda muk ising martagi muk akoigi kaya tare phaujingge muk laukhalaknabagidamakta honabada awaba thengnadabana te awaba mayama thengnaro matungduda sije public honda muk pukhatchabani ko adu public honda pukhalakanda kanghale matam mayam changi matam mayam mangi adubu isana suja nomjara kana tawbugi chanabi hainabi je ngasi di mangjala eko ado ngasi di haitare sina koigi phawham ne ado sida uriba fakse ngasi di hujikan gi angang jingnadi sigi faksidi uramgadaba mandre aduga maje karino na ju hangnak paju jai ko mokhoida haidi mechin noina loimak jaina gre danoko machine no loim jaigrabani ipa ipo haktaktagi akoigi sairong ga phuraba matungduda akoigi phaunung ga loga adugi phaudugi mahau haitare ne adu ngasi di mangrabra na khalle hadi machine na loimak kai haitare loimak shugrabani na aduga sigi phawin tokse phawin tokse hujikangi angang jingneju masak khangmada kitang wagadaba maliko ado khara makhaidi khangamgani ado loimakti khangamgadaba mandre sigi phawin tokse ado phawin tokse thainadi jumdong khudingi phawin tokse leinaramen hai adubu ngasi di phawin tokse ju jumdong khudingi leinabadi mandre akhoigi ju haitare mingondagi waira kanda tokjabani ado kainone icha nupani ko icha nupaga icha nupani se fruit akoi atiamachu lilije che imau nupini suba nombaje aduma kalli haidi sahi gi haitarin sahi gi watanabagi damakta haitare seng leibo itaragadi phau leibo itaragadi atei matamdana thabak atopa angamba kaika jing chatlaga seng du leibo itaragadi thumda tolaga saba oitaraga ju pukse thalagadi thabak thorom khudimak loimak chatpa jai tanaduna chahi gi oina watanabagi damakta adum ola ko chahi du dum icha nupi jiga imau nupi jiga simaina angan phau tawbagi chatnabi je adum halamana ju haina halami aduga ngasi ju akoigi imung manung jingna haitare yamna pamna sigi chatnabi je tawjarakanda lae se phawot masi chamaga kunmukti oigani ado kharadi hongat khrabani ko khara hongat khraba matungda sida akoigi phawham jing kai jingje jawe angan phawje anammanadi phawham je ta jawba adu phawham jingje khandokpa adagidi sije muk kanghanaba honaba adagi mafam jida muk public hall laikai gi public hall je jida muk loy phogdok charaga haitare lam kanghalakanda borada sujan gidragadi kangdana choli tawraga hek borada surubo itaragadi kaino tawroidine akoigi manam chenba akoigi kokphaiga kadoine sina ichanupana tumbagini ko haidi ahing sida ma tumme haidi se sangdabdi yadamne sangba haitare simaina phau nung kaika lokpagi mami khara uhanjari je ngasi di haitare sigi chanabi kaika jingje loimang mangjalakbana maram ama oiraga nuaitaba thamoidadi lei adubu
इरमदम मणिपुर हाई तारेने ममांग सही हंदक चहीजिददी अतोप लमजिंगदा अखोई अंगन फौजे तौबगी चटनबी अमखक याम फजन उई हाइदी हंदक सोशल नेटवर्क की खुथांगदा हाइदी अतोप अखोईगी न्यूज़ चैनल कैका जिंगना अखोई अदुम उहनबिरकपा हाइदी अंगन फौ अखोई वांगजिंग असोनकन साइट तजु मालिको अदो अतोप तजु सुंगै सोइदना तरोंगदरा नंग खल्ले हाइदी सी याम फव खोंथांगने ना हाइजगे हाइदी माना सही मखाय मगी सांगजे माना पुरा अंगन फौजिना आई इमुंग द हाई तारने पुकसे थनबो इतारगदी आई पोपांग चेपांग हाइबा आई साइट सुजरुब नोमजरुब जिंग दुना इसा इसुगी लारिक तमहनबगी कैका जिंग ओहनबदु यामना मतेंग यामना ओइबा मखक ओइ अदुबो अंगन फौ तौबा हाबजे तराई तराई थबक्ति नत्ते इरैचा खुदिमकसु खंगबिरंगनिको हाइदी यामना वाबा माजे उचेक क हेक तोंगजलकबगुम्बा अदगिदि उचेक तोंगजलअगदि उचेक सिंगदो तानबो होनाबा अदगि साग्रब नुंसागी मैसा मरकसिदा सिमाइना तौदना होनारकांदा जुम माइकैदा पुखलकपगी ममीदुनी ngasi ngasi उहनजरीबजे अदो इरैचा खुदिमक आई वीडियो फजा फजा सेमजरके इरैचा खुदिमक पु थागतजरी।